Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kurumzari, ELITETV ki test of cartoon ni mahau meng ta video simu ahmad tatara moksri ngasi maru ini infal pongo pause singi cartoon singda cartoon ni sina kari haining liba kari fogdong liba kari wakal khalang ni ba du miyam da sandong thamjage han lo khosage sanga express ki otok pani da cartoon jeng biu khabar lonba hokaramna khabar se pair ga lauro ga chet bagi shena mane mana kamai lauge da khabar bahut kuirak tre hangoi mayam khongwa hongdarakle Besona pangnam olaga English lon ba hokre besona pakura olaga wajaw ngang ba hokre kanana afaba kanano phataba besoni mahau khangna khraba ngaktani na yam phajaba hajik si khoi congress ki manung da ju hai tare mot manadabagi mami mangak taba ama uwa fangi maruina khoi chunu kendra ki MLA du maruina khoi vice LP pirak podu pamde ma resign tawrage na resign tawbagi tholokhiba paw khoi thengna khrabani Padugi makha tarak putini hajik tongdari mayam singsi hajik expansion tawdri expansion je upai leraktragadi tawroidabra suthang mangamna te hajik sahi hogi matamje kuiraktrabnina lom hairiba adu minister mari aduga chief minister ga tharaga manga asna dum chalairaga losinbagi mongda tawgadra haibasu mayam sin nifung angna bujo horakpuni adani tongdari mayam singsi aduna nungaitaba adugi am kuina su khoi congress lusingbo era akanda hoi protocol no budi oiramba ya adugi CLP leader hapaktaba CLP ki leader hapa ise koi any by chance agoi 2027 ki sida congress na mai pa ani ngo chawna ano CLP ki leader duna chief minister oibi abi khudong chawa dum leiba adogi pochu oiramba ya adu manung nungai do mayam leiba sida dani laurai se khabar bahut kuirak tre hangoi mayam khongba hongdarakle besona pangnam olaga English lon ba hokre besona pakawra olaga wajaw ngang ba hokre kanana faba kanano phataba besoni mahau khangna khraba ngaktani haji khoina hainai do lei mayam singsi loina ma okay test ngaktani maruna all wine in new bottle do ano jaga ni thamanda leiba lenga ngak pujaw ri sing su som naga digi changyo mayam ma hoi ta senga tholok pa mayam su lei ano size da adugi film do lei ri haidana yam phajaba wan topi ba aiga BBS ki yam phajaba cartoon ne thamjage patang leisna khoi sanalai ba ki loire dana the assembly ji phami assembly ji yenga mayam ji khanna bane mamana bali wari shana bane khufaz jase manung dadi wakhal se afa ba thok do mali dana yam phajaba do khoi gi lairiba Manipur legislative assembly gi lairiba khoi gi kai hai tare whole sari bu yum hai tare ko masi gi house hai tare assembly house yam phajaba do adudai hai bane ba khufaz jase manung dadi wakhal se afa ba thok do mali da and hai amane ko sidagi ni sigi film de lei se na akoi se assembly tawba adigi second kyano minute kyano koi assembly tawraga loisin ki ba dum wari me ama record me ama thamgre sigi dagi torokba haji akoi virtual saruk yari virtual saruk yabse yabra yadawar me am ye nei amna yai hai amna yadi ye ne bagi me am le duna sigi assembly stagi loin mak thola pangak tani leibak wail se chathari bani
ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯦꯟꯖꯥꯒꯤ ꯁꯦꯟꯕꯥ ꯆꯍꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯗꯤꯕꯦꯂꯞꯃꯦꯟ ꯀꯔꯤ ꯇꯧꯒꯗꯒꯦ ꯁꯤꯗ ꯂꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯔꯛꯀꯗꯕꯅꯤ ꯑꯗꯅꯤ ꯈꯨꯐꯖꯁꯦ ꯃꯅꯨꯡꯗꯗꯤ ꯋꯥꯈꯜꯁꯦ ꯑꯐꯕ ꯊꯣꯛꯀꯗꯧ ꯃꯥꯜꯂꯤꯗ ꯍꯥꯏꯕꯅꯦ ꯑꯗ ꯑꯃꯁꯨ ꯀꯨꯝꯃꯛꯏ ꯁꯤꯗꯒꯤꯅꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯨꯂꯤꯡ ꯃꯅꯨꯡꯗ ꯈꯟꯅꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯦꯕ ꯃꯌꯥꯝꯁꯦ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯁꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯑꯗ ꯃꯌꯥꯝꯁꯦ ꯍꯥꯏꯒꯅ ꯑꯃꯁꯨ ꯂꯤꯗꯔꯁꯤꯅ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯉꯩꯗ ꯃꯊꯪꯒꯤ ꯚꯣꯠ ꯑꯃꯨꯛ ꯂꯥꯛꯂꯅꯤꯅ ꯑꯗꯨꯅꯅꯤ ꯁꯤꯗ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯃꯌꯥꯝꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯒꯤ ꯊꯕꯛ ꯍꯥꯞꯄꯒꯤ ꯃꯌꯥꯝ ꯑꯃ ꯀꯣꯛꯈꯠꯅꯔꯛꯄ ꯃꯌꯥꯝꯁꯤ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯗ ꯌꯥꯔꯒꯅ ꯍꯥꯞꯄꯗꯨꯗ ꯈꯔ ꯀꯂꯦꯛꯁꯟ ꯇꯧꯍꯧꯗꯣꯏꯅꯤ ꯚꯣꯠꯀꯤ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯄꯩꯁꯥꯁꯤ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯔꯣꯇꯦꯠ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯎꯪꯈꯥꯏꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅꯅꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥই ꯂꯩꯇꯦ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯉꯩꯗ ꯃꯊꯪꯒꯤ ꯚꯣꯠ ꯑꯃꯨꯛ ꯂꯥꯛꯂꯅꯤꯅ ꯌꯥꯝ ꯐꯖꯅ ꯂꯩꯕꯗꯨꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯋꯥꯌꯦꯜꯒꯤ ꯆꯪꯗꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯊꯥ 9-9 ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯕꯗꯨꯅꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯜ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗꯩꯗꯤ ꯌꯦꯡꯉꯦ ꯃꯊꯛꯇ ꯀꯥꯡꯈꯠꯂꯀꯥꯟꯁꯤꯗ ꯃꯌꯥꯝꯁꯦ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯌꯥꯎꯁꯪꯒꯤ ꯀꯔꯤꯒꯤ ꯊꯥꯕꯜ ꯑꯗꯒꯤ ꯃꯦꯂꯥ ꯃꯌꯥꯝ ꯇꯧ ꯂꯩꯕꯗꯨꯗ ꯑꯃꯁꯤꯅ ꯀꯥꯈꯠꯂꯒ ꯌꯦꯡꯕꯗꯨꯅꯦꯕ ꯀꯔꯤ ꯂꯝꯅꯣ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯂꯥꯞꯅ ꯎꯏꯗꯥꯅ ꯑꯗꯩꯗ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯝꯅ ꯁ꯭ꯋꯤꯖꯔꯂꯦꯟꯒꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯝ ꯄꯥꯝꯕ ꯂꯥꯡꯕ ꯈꯣꯠꯄ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯝꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯒꯤ ꯍꯦꯛꯇ ꯁꯥꯊꯤꯔꯒꯅ ꯁꯥꯊꯤꯕ ꯄꯣꯠꯇꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 53ꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯨꯡꯉꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯙꯔꯃꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯂꯧ ꯈꯥꯎꯕꯒꯤ ꯂꯧ ꯂꯣꯛꯄꯒꯤ ꯀꯣꯝꯂꯥ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯣꯔꯣꯛ ꯐꯦꯁꯇꯤꯚꯦꯜꯒꯤ ꯀꯤꯍꯣꯝ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯂꯨ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯂꯣꯏꯅ ꯇꯧꯅꯔꯕꯅꯦ ꯁꯤꯗ ꯃꯌꯥꯝꯁꯦ ꯑꯗꯨꯗꯅꯤ ꯑꯗꯨꯅ ꯀꯔꯤ ꯂꯝꯅꯣ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝꯅ ꯇꯧꯕ ꯑꯃ ꯂꯥꯞꯅ ꯎꯏꯗꯥꯅ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯃꯅ ꯄꯟꯆ ꯄꯥꯟꯗꯣꯞ 5ꯗꯒꯤ ꯑꯃ ꯇꯨꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯄꯟꯗꯨ ꯍꯥꯏꯕ ꯆꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ 5 ꯂꯩꯕꯗꯨꯗꯒꯤ ꯑꯩ ꯑꯗꯨ ꯄꯥꯝꯖꯗ꯭ꯔꯦꯅ ꯑꯥꯗ ꯁꯦꯟꯇꯔꯗ ꯃꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯆꯦ ꯏꯕꯗꯣ ꯑꯗꯨ ꯃꯐꯝꯗꯨꯅꯤ ꯃꯅꯨꯡꯗ ꯈꯔ ꯀ꯭ꯔꯦꯛ ꯂꯩꯅꯕ꯭ꯔꯥ ꯀꯩ ꯇꯧꯕꯒꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯝꯖꯗꯕꯒꯤ ꯊꯣꯛꯂꯛꯄꯗꯨꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤꯅ ꯊꯝꯃꯛꯏꯁꯦ ꯄꯟꯆ ꯄꯥꯟꯗꯣꯞ 5ꯗꯒꯤ ꯑꯃ ꯇꯨꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦꯅ ꯑꯗꯨꯗ ꯑꯃꯁꯤꯅ ꯀꯨꯝꯍꯩ ꯍꯦꯔꯥ ꯑꯩꯅ ꯇꯥꯕꯗꯤ ꯚꯤꯝꯗꯨ ꯃꯕꯨꯛ ꯊꯜꯂꯛꯇꯕꯅꯤ ꯍꯥꯏ ꯀꯥꯏꯅ ꯑꯗꯨꯝ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯀꯥꯔꯇꯨꯟꯁꯤꯅ ꯊꯝꯃꯛꯄ ꯄꯦꯟꯗꯕ ꯈꯔꯗꯤ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯀ꯭ꯔꯦꯛ ꯂꯥꯛꯄ ꯍꯥꯏꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯑꯁꯥꯒ ꯇꯧꯖꯔꯤꯕꯅꯤ ꯃꯊꯪꯒꯤ 27ꯁꯤꯗ ꯑꯩꯈꯣই ꯈꯨꯕꯥꯛꯁꯨ ꯂꯩꯉꯥꯛ ꯂꯥꯛꯑꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅꯤ ꯁꯦꯜꯄꯤꯒꯤ ꯂꯤꯗꯔ ꯍꯥꯞꯈꯤꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯑꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯐꯝ ꯁꯤꯟꯈꯤꯕ ꯁꯤꯒꯤꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯄꯥꯏꯔꯝꯕꯗꯨꯅ ꯍꯥꯏꯗꯕ ꯌꯥꯗꯦꯅ ꯇꯧꯔꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯑꯗꯒꯤ ꯇꯥꯝ 3 ꯃꯌꯥꯗ ꯀꯥꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄꯗꯤ ꯑꯃꯨꯛ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯨꯡꯗ ꯑꯗꯨꯝ ꯀ꯭ꯔꯦꯛ ꯈꯔ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯅ ꯄꯟꯆ ꯄꯥꯟꯗꯣꯞꯀꯤ ꯃꯅꯨꯡꯗ ꯑꯃ ꯇꯨꯈ꯭ꯔꯦꯅ ꯇꯨꯕ ꯅꯠꯇꯦꯗ ꯃꯕꯨꯛ ꯂꯥꯝꯕꯩꯅꯤ ꯍꯥꯏꯗ ꯀꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦ ꯑꯗꯨꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯃꯅ ꯍꯪꯕꯅꯤ ꯂꯤꯗꯔꯁꯤꯗ ꯏꯂꯦꯛꯇꯦꯠ ꯂꯤꯗꯔꯁꯤꯗꯩꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯦꯛꯁꯄꯥꯟꯁꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯑꯄꯣꯏꯟꯃꯦꯟꯅ ꯀꯃꯥꯏꯅ ꯇꯧꯕꯅ ꯋꯥꯍꯪꯒꯤ ꯍꯪꯀꯥꯟꯁꯤꯗ ꯃꯅ ꯈꯨꯝꯃꯛꯄꯅꯤ we have discussed about expansion and appointments ꯑꯩꯈꯣꯏ expansionꯒꯤ ꯑꯗꯨꯒ appointmentꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ discuss ꯇꯧꯔꯦ due to the current issues we decided to take more time ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ current issueꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ decide ꯇꯧꯔꯦ ꯀꯃꯥꯏꯅ to take more time ꯃꯇꯝ ꯈꯔꯒ ꯂꯧꯈꯤꯁꯦꯅ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯂꯦꯛꯁꯟꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯄ ꯃꯗꯨꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯗ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯅꯤꯡꯗꯕ ꯌꯥꯝ ꯂꯩꯕ꯭ꯔꯥ ꯍꯌꯦꯡ ꯔꯦꯀꯣꯔꯠꯇꯗꯤ ꯌꯥꯎꯍꯧꯗꯣꯏꯅꯤ ꯊꯥ 9ꯗ ꯑꯣꯏꯔꯁꯨ ꯆꯍꯤ ꯑꯃꯗ ꯑꯣꯏꯔꯁꯨ ꯃꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯒꯤ ꯃꯥꯁꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯌꯥꯎꯅꯗꯣꯏꯅꯤ ꯑꯗꯨꯅ
पामबसु यौरम बे पामदबसु यौरम बे अदुबु हाइबदुनी हजिक्सी अचौबा चीफ मिनिस्टर ओइबा वाई खेमचान गी अचौबा एसिड टेस्ट अमनी हाइदनी हाइजबदुनी आनासी दैदा 27 सिदा फजना कारो थंबाल गिसु अदु मखा ताना सिमसु ओइथरे रको हौद्रे पुहौद्रा संतोष संगन खुबा नु पाइरे अना मसिदी अखोगी पिबा फम नतमनिना येंगदाबनी 27 की इलेक्शन दा कमाइना लाखरे हाइबदु ngasi gi dum beli tv gi test of cartoon gi mahau matang asoi election jare meng tabiri sing momu kana khurum jagolani na kainene be athini jari pine bilasi Neuro patients get matangairaba specialized hospital, neuro emergency trauma net multi speciality hospital singjai mathak tongtham likai da hanuk chare. Hospital asina maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli. Hospital asida neuro gi layeng bada changba afaba makhal gi khusu khulai amadi machine marang kaida lei. Masina kokal mari leinaba tongan tonba makhal gi anaba sing ningthina layengli. Lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari. Masida sunatna matam tintana anaba languna maram oraga kudong thiba kya sumayongdari. Masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli. Hospital asida ataba mamalda layeng matanatana OPD general amadi ICU beds operation medicine x-ray amadi lab ka mai lena basinasu ataba mamalda hangalli. Ngasi magrension biro amadi kudong saba singa silobiyo. Hena kubang role gidamak hospital asigi telephone number 70055341666 natraga 8974572154 da pau phabirak yagani.